Mahousa Phajaba Marang Kaina Leiba State Asida Ekhoi Mioibana Cheitheng Madina Koinana Cheitheng Piri Piri Cheitheng Sing Asigi Matangda Ngasi Fauba Kanana Su Karisu Khanarude TONGANBA Maram KAYANA State Asida Mahousa OINA LEIJARAKPA Pat KAYADA Cheitheng PIDUNA MANGSINLAKPAGI PHIBAMDA LEIRI Iramdamgi Oibanga Makal Sing Marang Kaina Leirambada Natana Mapalgi Uche Kya Pairaktuna Chak Taramba Pat Kya Ngaside Ahongba Haibasina Pumnamak Manghalakli All Manipur Working Journalists Union Sinduna Thama Jumna Chatkadaba Know Your Sanctuaries and Wetland Gisaruka Moina Usoipokpi Pat Asigi Hauzik Oiba Phibam Masigi Matangda Yengsin Khongchat Amada Ahongba Kaya Sithengna Rakibane Hiramasigi Matangda TOMTV gi report ama Chawkhalakpagi matung ina ahongba kaya lakle honglakliba khudingi Mahousagi LEIJARAKLABA kaya gi saktamda kairakpa manghankhiba kaya yauri Mahousagi LEIJARAKLABA lengakna sakhanglaba pat kaya leiri hairiba patsing asigi matangda micham miyamna karisu khanadabagum tauri matamgi matungina patsing asigi LEIJARAKPA saktamda ahongba kaya lakle lengaki marilainaba singnasu kannaba hotnarabasu ingamngamdaba phibam amada leibagum tauri phibam soksalaklaba pat singi manungda usoi pokpi pat asisu amani hectar 105 ka dasmik manga rom oiba amadi ising sarukna chada 15 gi chang oiba usoi pokpi pat ngasidi urubada pukningse nungshiba ama poki ahongba kayana yomsilaba phibam amada leiramle hanai phibam ji pumlang langdal che pat lang che de tamam da tum leirame ringmal am pholeramde andak mai magi ka daw kharga jek leiba ngaktani mai tongan question na khramai daw pari trai thoi jon phipa tara jon ba manga jon ba nipan jon ba mai magi tum khaidong na khra case lang taw nabde ge tum khaidong na khra tum taw khrom ngaktani jik live si uren gumba de lampra gumba khar la e si ngaktani kanagumba miyoy singna pat asi yengi haina khalaba pat asigi matangda thijinba kangbuna thijinba laklaba ayaba phangdabagi phibamda leire haiba yai pat oina thamningbagi wakhal leirabasu pata tasinba aigi haina yenthoknabagi phibam amada leibagum tawramle get palaga so londuna leiramba asina arakpa singi thamoida wahang kaya hanghalle enwal patanung da thidok na mai sadan noi lai loi khramina khangde Ekhoi su case yoramani Ekhoi gi area da ni mi sadan dana tawgris goi phangde karimta yum ne na sadan khotan taromane tu de workshop ma sagilana gari pangbu da puraga sen pai ba kangbu gi weraga tawraga tum chakhebne sigi pali su masa makinatte Furuk anigi marakta leiba pat asida mapalgi uchek waya yauna sakthafam amasu oirami iramdamgi oiba nga makhal sing leiramba amadi pambi kaya hauramba pat asinga sidi sayen gayen aduna leiramle karamna oikhibano amadi soankhibano haiba khanghaudabana pata pairamba aigini haina khaidokna duna leiramba asimak tabada angakpa amani haiba yai lengaki rekota wetland amani haina iduna leiramlabasu oiramliba phibam asidi mapu pandaba iyada yaba oina uhalle pat amada karamna pata pairibano haina thidoktuna amadi matik chaba action ama laukhatpagi tangai fadaba leire individual society passing si manga hojik si moi si pata loin panar ko si masagi individual oina panar leire angang wering matam hai tare ko matam mi tar ma si sek loitunga tingi adugina uthum oren mayam tarami matam ru di thamna thaman mayam son horameba hojikna lamda koksile aduna usek tu ta su wale hojik tari bo sek si ekhoina ubade noi su uri tungai lampradi hena tadre Manipur lengaki oina su patsing kannaba thabak kaya paikhatli miyamda bhap tahanaba su tauri lengakna sakhanglaba patsing tangkak naina hanagi phibamda lehenaba hotnari hanagi phibamda leibasu yaure ising ningthina leiba pat ama oihanduna leihansi hairabadi pat ki akoibada leiba catchment area sing kokthok lenga khakta natana akoibada leiriba praja singchu achawa mateng ama changi lai khoi wetland sings de laina aman leis lagadi mapan ge influence on de ge asoba pressure piragadi maji am thunu sirakani sonaki adana mai life response am tense lakpai tare adana magi influence zone sa kari activities tawgi heduna khoi number 1 identify tawum sing catchment ra sing ma ge akoi de leiriba sing da yem da ye urni dum sing da horiba upami sing sina
ising subsalor kan ising do khoi pat se pisala ka doine ko wetland se da adu kan wetland mabuk than ma ising yamna leijaraga yamna fruitful loiba wetland ama leijaga oi jaga do ne ko hanagi pat ama oibagi phibamda thamba amadi leihanba haibasi oithok hanbada awaba amadi mayok nagani adubu lengakna akanba warep amaga loinana haujikti poram ama puthokpagi matam oire niyom lana tarum lagasu logi oiba tawpham thokpasing tawba amadi pat asi hanagi phibamda thamnaba hotnabagi tangai fadaba oire thenglabsu thengna haujik tawhoudrabadi matam kharagi tungda angakpa ama oiragani pat ama leirami haina wari lairekta yawramba natana uba fanglaroi koina kaningal ga su private individual oina pata loina tana khibnena kan bada koina di kitang wa gadra hai sarkar na tawge hargadi kan ge hargadi lai lai ba thab amada sinar ga masi taw yai adu public koina di masi yamna kan interest move tawraga su hai badi individual oina mai pata pang khibnena Ekhoi de kitang awaba khara dille karam karamba mioi da patata sanghibano matau karamna pata piramibino haibase lenga gasina thidokpaga loinana haiba palasi kannanaba honadragadi manipurgi oina leiriba tongan tonganba wetland singi manungda usoi popi palasi sahi kharagi matungda soidanamaki kangkiba soidanamaki mangkiba yabagi phiba maman lei maramaduna lenga gasina hiramasida achumba akanba miyenga masangduna leiriba palasi kannanaba honabagi tangai fadaba lei Camera person Ibu Osnaga loina na paudam zariba Nabukuma Kagopam Times of Manipur Usoi Popi Part